Na Laipak News da Hindustan Time dagi quote tauraga puthorokpa koigi laimram waroi jingda kuki sina landarakpa dagi Assam Rifle aikoigi maira paibi mudra manga kalli haiba wafamse masi yamna oidaba yumfam yaudaba aduga machin thiba wafamni haibasi aikoi committee gi maira paibi imai singi site gi aikoi sengdokjari maruina numitu da tang tara taruki pung mari taba doi dagi aikoi se akoi gi district ki police force akoi state force na makada koi kumnaba haire irang se kaino ma leiba mali haidana koi kumdare aduga STPO OC makada makoi gi official singna koi bu fajana wahi haibiraga koi makada koi maira sangda loina lei numisida koi waro jingda sunglai leite leitaba thabak tuda semjan sajalaga makhoi bo koina laktanaba protest numit mangani satharaba matungda hek changibaga makoina koida oidaba padaba hana haure masi karamba site gi karamba channel dagi karamba intelligent pau phangdana koi kanbano haiba wafamse thamjari aduga Manipur Praja miyam da soi koi aikoi maira paibi hainobok laimram waroi jingda leiriba imai bel singi maikai dagi akoi hanna sengdokjari asugumba oidaba wahai kayana makhoi gi Assam Rifle gi niti niyom punamakse masak sum taglakpa sida koi pamde haibani aduga karigumba makoina masumba sida hianjalakpa targadi maikoi koi mari leinaba Manipur gi Praja CSO mayanga pulaga makoi bu beket taunaba koi warepsu lawjagani aduna Assam Rifle na athuba matamda masi sengdok pirau natragadi aikoi Manipur Praja aikoi ga aduki matik nungai naroi haiba wafamse ima maikai dagi club sing punamakdagi akoi sengdokjari makha tarpada makoina oidabase ke amuk ngange na numituda pung 10 makhaida searchlight khara kape aduga nungthinda nongmai round ahum karamba na kapakpano aidudi akoi khangde aduga numituda makoina akanba mawongda pung ani chupna nongmai kapnai ka haiba oidaba wafamdo madu yumfam yaudabani aduga sukuiba leibasida January gi tang 19 da koi amuktang kapki aduda su thoidongna Manipur State Force na koi gi police department na aduki mati control tawraga hoji phong da koi irang thoktana leidi ngasi su irang thoktana leidi aduga GR ga akoi punna cooperation pinaraga irang thoktana leiringai maraksida Assam Rifle na changba haurakpaga sungumba pungani chupna nongmai kapnai haiba wafamje yumfam yaudabani oidabada ngangaga makoina akoigi kaino singsida paper singsida phonge masugumase tawbiganu haina koigi mari leinaba AR gi CO amadi mathak thongba official singda sengdok piraknaba hanna haijari matungda Manipur Praja na laimram waroi jingda leiriba imai ben hinobokta leiriba imai ben samna harabada laimram gi jaga waroi singda leiriba ima singbu akoi gi victim ohenaba silibra haiba wahangbong mai ai hangningi Manipur Praja singna akoi bu karamba wakhalonda akoi se kari haina khalamgani haibado som akoi gi Assam Rifle na news phong dringai mamangda munna khandabiraga wafamse phongdokpiu haibase akoi makha tana haijaningi aduga sida phongibase koi gi Hindustan Time gi sigi paper se machet ama khoi lokthok jabani masigi in detail se paru ragadi amuk hena su condemn tawbom thokpani adubu akoina amuk chu hanna haijari AR se Manipur pumbadagi na koi go back haina mayamna laurei ba se sumaina oida padaba praja singbu victim oina ba mateng pangbadi laira dana victim oina ba sumba silakpase asigi damaktani haibase khangbiu aduga matungdasu thoktanaba sinbiu aduga khoi asumba sengdok senjingi thabaksi so khoi pamjade Manipur Praja da khoina haijaningbadi matung manaw sumbase mi news da phongakpa matamda asum arando munna thidok piraga maduga guide tawbiu haiba wafamse khoi thamjari Thank you.